Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Mukhyamantri Nongthoman Biren hairi, Manipurda drugki samasya asi aruba phibamda leire, masi punna thengnaminaba tangai phadre. Lengaki lamda niyom lana pata pithoklamada hakthengna senaba miyoi manga police na phare. Tourism Corporation of Manipur ki chairman Karam Syam MLN hairi, library ki kanaba kaya asi ngasi gi lengang na khangdabagum tawriba si yamna laibak thibani. Northeastern Council NEC na awang no polamdamda naharol singbu thabak pibi ki sang henglanaba Make in India ki makhada thabak kaya paikhanaba thorang tawri amasung sangsad ki budget mifam gi ani suba saruk hayengdagi makha satharagani punna sitting taratare legedaba mifam asi mathang thagi taruk phawba sathagani. Mukhyamantri Nongthoman Biren hairi, Manipurda drugki samasya asi aruba phibamda leire. Maramaduna, waron drugs ki khongjang hena kansilanduna ikoi pomnomangna amata oina thengnaminaba matam yaure. Social media da thagatpa warol amada Mukhyamantri na hai, Rise police na su kanna honaduna makata na mayai kaba ni sa drug na singba phagatpa ki thabak leptana sathari. Ngarang su Thobal dagi nupi ani yauna miyoi ohum dagi yamlaba drug sing Thobal district police na phagatki. Drug ki lanjang asida Rise police na soktaba leitana lawriba thodangbu Mukhyamantri na thagatpa phongtokli. Mukhyamantri na hai Sanapati town da Astro Turf football ground semkaliba si athuba matamda loisilagani. Masi loirabadi Sanapati jila da leiriba football masana bu pamjaba miyamda chauna kanaba piragani. Magna hai Manipur gi yelhongoi digi leraklaba masana mukna gi sanafam stadium amasu lupa koti taret changna Senapati da semgatpagi thabak chathari. Stadium asisu athuba matamda loisanduna miyamda sinanaba thorang tawri. Lengaki lamda niyom lana pata pithoklamada hakthengna senaba miyoi manga police na phare. Imphal East Jilla ki Deputy Commissioner Khumanthem Daina na ngasi pangthokiba paugi mifam amada hai pharaba miyoi manga adudi asaba pata piramba matamdugi SDC ama sub registrar ama LDC ama amadi circle mandal anini makoi hojik police custody da remand lotaduna thamli. Srimati Daina na hai makoi gi mathakta ain gi sab saba thabak lokatkani. Akhoi gi state land haina leiramba lam amabu examine tawdabida kanagumba amagi maming changjlamaga adugi damakta akhoi officials khara chenariba matam adugi SDC amadi mahaki concern officials sing koina police ta legal proceeding lakhot pina baina complaint ama thazai high river mutation asina maram oiraga mathang same lam asi give date mayama transaction mayama tawramba mathang sida hakna mayam da haizaning badi government ki leiriba ek rule amadi niyam singi wangmada government official na thabak tawbiragadi government na amta spare tawroi habadumani public na su aware oibiraga chakna riba matamdugi ek rule asi standing order natraga OM sing asi su phasna khangbiraga application thabiyu sida chenaba sing asi strict action lawzagani. Thobal Police Commando masung tara taruk suba Assam Rifles ki apunba kangbona Imphal West ki Kagwa nangmairakpam lekai degi PLA ki overground leiba mi ohum ngarang phare. Akang naba pawma phangbadagi security ki kangbu aduna mafam aduda sangsinduna thiumbagi thabak chathabada makoi ahumdu phagatpangam khibani. Makoi degi Chainana saba hand grenade ani 9mm pistol ama magazine ani amadi mobile phone ahum phagale. Farba miyoi sing adu polam sing adu ka konana makhata ba ain gi thabak lokhanabagi damak Singjamai police station da sinakre. Thobal Police Commando na ngarang Thobal Jilla gi Lilong Ubag Thong makhada thibu humbagi thabak chathabada miyoi amadagi yamlaba draki polam sing phagat pangamle. Farba miyoi aduna haitorakpadagi polam sing adu Lilong Turel ahanbida leiba miyoi amadagi purakpani haiba khangbangamle. Farba miyoi adu draki polam sing adu ka konana makhata ba ain gi thabak lokhanabagi damak Lilong police station da sinakre. Rise ki Art and Culture ki Commissioner M. Zoin hairi, Manipur ki nupi sing asi ngasidi samaj ki sel thumgi madi rajniti ki lamda thoidongna singthaba yaba thabak kaya tobangamle. Samaj ama samkatpada tongan behiramda nupi singna asobo thodang lauri. Wafam asi Golden Star Pukau ahalumna sinduna anisuba Ngangom Ranjan Memorial Under 17 Girls Football Tournament 2023 hautopagi thoromda Sri Zoina phongdokhibani. Magna hai Beti Bachao Beti Padhao gi makhada nupi singda hena sakti pinabagi damak sarkar na akan mathabak lokhali. Nupi singna su makoi gi thona lingjel phudoktuna samaj asibu hena afaba mawngda purakna bahonabada asobo thodang lobi haina appeal tawraduna Sri Zoina hai. Samaj ama semba matamda tongan behiramda nupi singna achouba thudang
ꯂꯧꯕ ꯑꯩꯈꯣꯏꯅ ꯃꯪꯂꯞꯀꯤ ꯋꯥꯔꯤꯁꯤꯡꯅ ꯇꯥꯕꯤꯔꯤ ꯉꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁꯥꯟꯅꯕꯤꯕ ꯃꯇꯝꯗ ꯁꯤꯗ ꯄꯤꯔꯤꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯇꯤꯝ ꯋꯥꯔꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅꯒꯅꯤ ꯀꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯁꯥꯎꯅꯗꯕ ꯁꯥꯎꯔꯁꯨ ꯉꯥꯛꯄꯤꯕ ꯒꯨꯟ ꯆꯦꯟꯕ ꯇꯤꯝ ꯋꯥꯔꯛꯀꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯅꯧꯅ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗ ꯐꯥꯎꯕ ꯆꯠꯂꯒ ꯁꯥꯟꯅꯕ ꯉꯝꯕ ꯑꯣꯏꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯇꯨꯔꯤꯖꯝ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯀꯔꯥꯝ ꯁ꯭ꯌꯥꯝ MLN ꯍꯥꯏꯔꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯪ 1994ꯗ ꯃꯅꯤꯄꯨꯔ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯛ ꯕꯤꯙꯥꯟ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯕꯁꯨ ꯆꯍꯤ 35 ꯍꯦꯜꯂꯕ ꯐꯥꯎꯕ ꯆꯠꯅꯍꯟꯗꯅ ꯊꯝꯂꯤ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯗꯥꯛꯇꯔ ꯍꯨꯏꯔꯣꯡꯕꯝ ꯑꯇꯨꯜ ꯆꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ శ్ꯔꯤ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯛꯀꯅꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯈꯪꯕꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯏꯍꯧ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯎꯠꯊꯣꯛꯆꯕꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯏꯍꯧ ꯀꯟꯈꯠꯂꯕꯗꯇ ꯑꯏꯕꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯩꯍꯟꯕ ꯉꯝꯒꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯁꯨ ꯍꯦꯟꯒꯠꯍꯟꯕ ꯉꯝꯒꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ ಶ್ರೀ ಶ್ಯಾಮ್ನ ಹಾಯ್ 1988ꯗ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯛꯁꯤ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯐꯥꯎꯗ 35 ꯏꯌꯔꯁꯦ ꯑꯦꯛꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯟꯅꯕꯁꯦ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯈꯪꯗ꯭ꯔꯦꯕ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯕꯨ एनकरेज तौद्रबा चुम्नगी लाइरिक तंबा ngakतना स्कूल दा लाइरिक तंबा ngakतना मपुंग फाबा मी अमा ओइबे याबा नत्ते आई मतमदा तौरमीबा थबकसिंग अदो अकोई तुंगी मिरोलना सोइदना काउंट तौरकदबा मतमने शिव सेना मणिपुर प्रदेश की प्रेसिडेंट M तोम्बी हाइरी मणिपुर पाक्तंगना उमंग कौथोलगा पोपी फांबी थाबगी थबक चथरकपसना मणिपुर इसिंग फंगदबगी समस्या मायोक्नरिबनी इम्फाल वेस्ट जिला की कंगला तोंबईद ngasi पांगथोकपा नोमगी ओइबा पॉलिटिकल कॉन्फ्रेंस ता वा ngangbada श्री तोंबी हाई पोपी पांबी पाक्तंगना थाबगी थाबक चथरकलिबा असि मणिपुर की साना खोनबदा थवाई यावजबा सानरोइसिंगबु मुथनब होनबगी थौरांग अमनि हाइबदा हाइमन मथोकलोय मांगना हाई हंदकता कांगपोकपी सुरचानपुर मसुंग टेंगनौपल जिला सिंगदा येलो मिनी हाइजब कांगबु खरना उमंगी लमदा लान युम साजिलंबसिंग तकथोकपगी मायोक्ता संगसनगिबा खोंजंग अदु यामना लाइबक थिबनी येलो मी हाइबसिदी सरकार मसक खंगलब फुरुप खक्तदा ओइगदबनी मरक्तगी नारोलदा संगलपसिंगना ओइबे यारोय मांगना हाइ थकनब इसिंग फंगदबसि मसिदा स्टेट गवर्नमेंट सिना हुजिक्सि अगप फंगना कोई सिंग तम पुनमक्की जाति कांगलु पुनमक्की खेनब थमना फंगनबगिदबुता जंगल कोकथोप लेप्सि हाइबा खलामा यावरी अदुगा इसिंग पुथोकदब जंगल दु फुन ओंथोगा मदुदगी नव फोर्स सुननबगी अमता गायरबा अखोई कानी पांबी पोपी पांबी सिन यानब लेप्ते नमित खुदिंगी अदो फाबसु लेप्ते सुंगबुसु लेप्ते उमंग लेत्रबदी इसिंग लेरोय इसिंग लेत्रबदी लौ क्रमाय थानी लौ थाद्रबदी चेंग फंगरोय उमंग फजना योखछि अदुगा कोई हिंगमिनसे हाइबने तुंगी लाखदरबे युबी मयाम दो मदुगी कन्ननबा ड्रग्स मुथetse हाइबने राष्ट्रीय स्वयंसेवक संघ RSS की सही की मिफम की सरुक मोइना अखिल भारतीय प्रतिनिधि सभा हरियाणा दंगसिदगी होख्रे मिफम असिदा मणिपुर दगी पुन्ना मिहु तरा तरुना सरुक यारी मखोइदुगी मनुंगदा अवांग नोपोक लमगी थौपुबा अनि राज्य थाक्ता थौपुबा तरा डिपार्टमेंट लेवल की थौपुबा अहम यावरी मणिपुर स्टेट कला एकेडमी एवार्ड 2018 हयेंग इम्फाल की पैलेस कंपाउंड लेबा महाराज चंद्रकृति ऑडिटोरियम दे यथोकलगनी मना यथोपगी थोरमदा राज्यपाल अनुसुया उइके अमसुंग मुख्यमंत्री नोंगथोम बिरेन सिंह सरुक यागनी परफॉर्मिंग आर्ट्स लिटरेचर अमसुंग फाइन आर्ट्स ता थोइदो हेंदोकपा थौदांग सिंह लोबगीदमक पुन्ना मियोय 25 दा मना पिगनी एवार्ड सिंह असिगे मनुंगदा लेमजनिंगाई ओइरबा एकेडमी लाइफ टाइप अचीवमेंट एवार्ड अमा एकेडमी फेलो अनि एकेडमी की एवार्ड 15 अमसुंग एकेडमी यंग टैलेंट एवार्ड 3 यावरी
Manipurda hujik thokliba tongan tonganba samasyasin asi yenglaga masi matau karamna loisangadagi haibagi matangda kupna khananaba Mukhyamantri Mantri Nongthomam Birena dol pumamaki mifam ama kobinaba Communist Party of India CPI Manipur State Council na dabi tauri Serola mada CPI na hai Manipur gi ngamkhaida singdarliba singi lamsingda umang koktorakpa dam singda ising kangselakpa punamak sing asi ningthina khanabagi matam oire Raja si tholiba samasya sing asi khudakta loisanba yaroidabana masibu kumna khanaraga loisananaba Mukhyamantri na honafam thoi hairi Indian Red Cross Society Manipur State Branch ki miyang makhada Indian Red Cross Society Jeribam Branch na sinduna First Aid Training Program ama Jeribam ki Lamkhai Bazar da ngasi pangthokre Thoramaduda khudaki oina asok apan yarakpada First Aid karabna pigadagi haibagi matangda akang ai singna miyamda ningthina takpi tambikhi masiga loinana tol taraba singda tengpang pinabagi wafam su kumna khanakhi Bharat Lanmida sangnabagi damag Agnibir Rally pangthokadoriba sigi mangwanena rally asida yawningba singi oiba mock test ama Assam Rifles na sendona lilongda pangthokre maduda punan naha kuntrana saru yakhi naha singbu lanmigi simphamda sangnabagi apamba ponabagi damag mock test adu Assam Rifles ki Kaithel Manbi Battalion na senkibani North Eastern Council NEC na awang nupol amdamda narol singbu thabak pibigi sang hengalnaba Make in India Smart Cities Skill India, Digital India, amasung Startup India program sing he na ningthina paikhat pangamna bathorang tauri. NEC ki Secretary K. Moses Alaina Silongi Don Bosco Technical School da Digital Design Labs for Livelihood Generation Project hokdokre. Masina Graphic Design amadi Animation gumba technology sing sizinabagi training pigani. Masina lamdamasomgi oiba lol sing yauna tongan ba lol singi 3D printing, 5G application, digital design sing bagisu training pigani. Manipur Police Sports Club na MRC Ground da satarakpa taranipan suba Karam Birmani Singh Memorial Invitation Men's Open Volleyball Tournament lising ani kulumdoi ki champion oikrai. Ngasi sanaki ba final match da Manipur Police Sports Club na YMDO hairangoi thongbu thoiki. Artificial Turf Ground da sathariba sahi taramari makhagi Nupa Masa Singi Inter Club Football Tournament ki ngasi ki match da TYDA na Wangoi Football Association bu panjil taruk sinoda thoikre. Atopa match samadana mayang Imphal United FC na Imphal Football Club bu panjil amasuinoda thoiki. Akashbani Imphal dagi pau tabiri. Sangsad ki budget mifam ki ani suba saruk hayang dagi makha satharagani. Punna sitting taratare legedaba mifam asi mathang thagi taruk phawba sathagani. Mifam asi tha ama recess leirudaba matungda hayang dagi amuk sathaba hogadabani. Mifam ningthina amasung niyom sumna sathaba yanalabagidamag mifam asigi mangwanena dol pumnumaki mifam ama Rajya Sabha ki Chairman Jagdeep Dhankar na kauduna Nai Delhi ngasi pangthokhi handagi budget mifam asi sei asigi January 18 da Rashtrapati Draupadi Murmu gi basan galwana hokibani ahanba mifam February 13 phawba sathaki punna sitting tara leikhi Pradhanmantri Narendra Modi ne ngasi Karnataka ta Bengaluru Mysuru Expressway zati ki miyam da kathokre len taragi oiba punna lupa koti lising nipan samri sangna paket palambi asina Karnataka Raijaga atopa Rajya Singha hena phauna handuna Rajya dugi senmilon phagan mangamlagani thormatu da wangang mata Pradhanmantri nai ngasi kathokliba kilometer sama taranipan sangba highway asina sathok sasinda matam sangbagi sang hanthalagani lambi asida gari na thobada hana pung 3 sanglamba du minute 59 da hanthan bangamlagani Mangnai Sarkar asina lambi thong samkat pada hena pungning sangliba si sathok sasin ki pambai phagalhan batanatana naha singde hena thabak pinabani masina miri baktigi lam koipa hena langning magi apamba su poglagani Dandi Mars saru yakiba Mahatma Gandhi yauna atei lusingba kayagi maphamda Pradhan Mantri Narendra Modi ni ngasi igai khumna bu utkrai Twitter da thagalakpa warol amata Pradhan Mantri na hai hairiba khongsat adu Bharat ki itihas ta yamna maruiba khongsat amani masina sumdaba kayana Bharat masa sing munam thabangam ki haibadu utki haina su Pradhan Mantri na singthaki aroibada maroiba pawmu Mukhyamantri Nongthomam Biren hairi Manipur da drug ki samasya asi aruba phibam da leire masi punna honamina ba tangai phadre Lenga ki lamda niyom lana pata pithok lamada hakthengna na senaba miyoi manga police na phare Tourism Corporation of Manipur ke Chairman Karam Syam MLN hairi library ki kanaba kaya si ngasi ge lengang na khangdabugum tawriba si yamna laibak thibani North Eastern Council NEC na awang nupolonumda narol singbu thabak pibigi sang hengalanaba Make in India ki makhada thabak kaya paikhanaba thorang tawri amasung sangsad ki budget mifam ki aniswa saruk hayengdagi makha satharagani punna sitting taratare legedaba mifam asi mathang tagi turuk phawba sathagani Paulo Isare